अहानबदा मरु ओइबा पाव पिजरी नहारोल थौदांगी एडिटर खोइरोम लोया लाकपगी मयुमदा सखंगदबा सिंगना नोंमै कापसिलबा थौदोक अदु करिगिदमक सथरमलिबनो हाइबा सिंगदोकपियु हाइना थौदाम सुमतिना फोंदोराकले मरु ओइबा इशुदा अहेनबा मित्येंग थमसी कनागुंबा खरना इरांग असिगी अचुंबा हौरकफम मियामगी पुकनिंग वाखलदगी नाथैनबा होनरे हाइना मणिपुरगी चीफ मिनिस्टर एन बिरेना फोंदोकरे बीजेपी लेंगाकना नुमित चामगी प्रोग्राम दा NHIDCL ना नेशनल हाईवे सिंग एरोप्लेन ताहनबा यानबा सेमगनी हाइख्रबसु ओंथोकपा फिबम दा लेरे हाइना ऑल मणिपुर हिल्स एंड प्लान कॉन्ट्रैक्टर्स एसोसिएशन ना फोंदोरकले हौजिक पाव मचा खाइना पिजरी नहारोल थौदांगी एडिटर खोइरोम लोया लाकपगी मयुमदा सखंगदबा सिंगना नोंमै कापसिलबा थौदोक अदु यानिंगदबा फोंदोकपगा लोइनना थौदोक असि कनाना करिगिदमक चथरमलिबनो हाइबा सिंगदोकपियु हाइना खाबम लाई हराफम मैरा पाइबिगी सेक्रेटरी थौदाम सुमतिना फोंदोरकले वाफम असिंग असि मणिपुर प्रेस क्लब की थांगजिंग हॉल दा कोंथा खाबम लाई हराफम मैरा पाइबी अमदी कोंथा लिटरेरी एंड स्पोर्टिंग क्लब KLSC ना सिंदुना पांगथोकिबा पावगी मिफम अमदा वाफम असि फोंदोकिबनी हारिबा थौदोक असि कनाना करिगिदमकता चथरमलिबनो एडिटर लोयागी मरालना करिनो हाइबा अदु अथुबा मतमदा मियाम खंगना सिंगदोकपियु हाइना महकना मखताकी जुलाई तांग 2024 की निदांगा पुंग बारो गमिता चटपा मतमदा मसक खंगदबा खुलाई पाइबा मियोय सिंगना नारोन थौदांगी एडिटर सु ओइबा माकी कोंथा खाबम लाइराफम द लेबा माकी युनिटी गेटा नोमै मंगा तरु कापसिलमबा से कोने यानिंगे एडिटर मोइना माकी मथौ तौरिबा माकी मु मनुदा की खंग तौबसे अकोय लेकाइना लेकाइ अमदी क्लब अदगी मैरा पाइबी सिंगना कोय याजनिंगे अकोगी युम पुंगना लेबा अदुगुंबा लेकाइ असिदैसदा कोय थोनिंगदबा थौदो कया थोकपसे असि करी मरमगिनो एडिटर म ओइना मा करी लांखिबनो अदो असिगुम थोको थोकलिबा सिदा अकोय लेकाइ की मियोय सिंगना स्ट्रांगली कंडोम तौई मरमादुना अकोयबा थौदो असिगा मरी लेनना अकोय मागी असोयबदु सेंगदोपिरो तुबो मतमदा अकोय मागी असोयबदु अकोय खंजगे अदुगा मरमादुना मीडिया की थोंगा अयागना वाहि असि हाइजरी ngasi Department of Horticulture and Soil Conservation sinduna bangtokiba Scaling and Livelihood Program launch tobagi tharomda Chief Minister namaru oiba issue da henba midyeng thamsi kanagumba kharana irang asigi achumba horakfam miyamgi pungning wakaldagi nathainaba honare haiki thoramadu da Social Welfare Minister Hikam Dingo Water Resources Minister Wangbo Niumai PhD Minister L Susindro MLA S Razen MLA Karam Shyam na chingba amadi BJP Manipur State Unit ki President A Sarda Devi Susaruyaki Chief Minister na makha taraduna hai thokliba irang asigi oinadi Central amadi State Government na matam chupada kopna yengsinduna lakli field da leiriba volunteers singna su angamba thakda honari adubu lengak asigi oinadi lansu tawgani miyamgi amadi leibaki sokha thorang su paikhatnaba honabani haiki ngasi thokliba irang asi Manipur gi tungi mirol kannaba thangkiba khongthangni apunbagi saktam ngagnaba mitop sangsilakpa thingba omang wamang kannaba honaribasi tungi mirol gi damak khallaga yatpa poram amani hainasu Chief Minister na makhataki Hojiki Manipur gi lairiba situation sida in mayamda posaka makak remind to honingba kanagumba kharana thoiba crisis se thola khare crisis ma asiana awana mayama ma yawre sida dum concentrate roga khoi lak kunthra mukse dum adudai da tawrga khallaga leiraga ai khoi di kari chawa ai khoi ki future kari do ba ba sigi posi to kanagumba khar di sida dum divert tawrga concentrate tawrga lan sida district amani the thoiba irang district ani hum the thoiba irang sida dum lai na ba honor posio lai gedamni haidana ada khoina mo hairena adusu to gudabni aduga somda lairiba mayam sikisu live yeng da ba yade school tam da ba yaroi college tam da ba yaroi mi hin da ba yaroi sidai ina ninghang ko amle khoina tamak ko da friends ki wari home they brought her warrior dead mayam su ningsing birong magi mapuroi bisina lan from the shirakanda friends the lan ji the shirakanda mai mapuroi bisu porok pakanda Mapuro gamba lan famdu de siraga porakpani na asiba de body on la kana no pisi pura kapadi la na karino mai kunsi pura ngauruga leira torkan masi amana mu e madi am aphamini madi hero werabani
adu torobne hai masi masage movement to boy na tra nolak priyenge na tra kapak priyenge kapak ter akun ba su amu ani hum sangdana mohona bukanda madi lai goi khrabani ma bodi adu torobani nang nang dia si to godam ne har masi su kaptre di masi doroba masai mawa mapuroi ba la na si raga la ko bi wakan dun the last nurse ma sanga kanda magi masa do usalaga na nurse tuna magi maziki nupi dugi matham box na masa se thamba kanda da kari har ke ai nangi dam kali hingini adu da kapure adu kanda uziki nupi se hinge macha du i urakan sem aina masi pa lai se kari hai kanda ai khoi soknabagi mafam ama madugi cause dugi soknaragasu government is doing our best volunteer are doing well central government lady koi yengnaba thengna bai sidi mayam se na khange ngasai kana no nga maning hanba no ipai pugi puyada ipai pugi warida yauram babne mai pakke di khong ahum thango ani emu hanto ani emu thango ama mo hanto hanjin nei simasi a part of strategy ne kata tau ya bapot na te ado sigi pon mayam si dagi akhoi se kana gumba kharana akhoi gi pose divert tawna hono ba yauri aduna aina mayam na se apil tawni se akhoi focus sama piece just akhoi gi focus akhoi concentration si akhoi gi pot to the p dragadi mai power hoje mayam kharana hono risina diversion si amadam tongna diversion aduna akhoi lakpiri mayam na koina hai si akhoi focus bi gadab si core issues akhoi sigi hujik thengna de ba issue si arai ba issue nate matam sangani akhoi wami nagani but government praja singbu ayam matam ngak na ba ngai BJP lengakna numi chamagi program da NHIDCL na National Highway Sing aeroplane tahanba yanaba semgani haikhrabasu ontokpa phibam da leire masida natana famnaiba singa naknaba contractor kharada Kutsumal Pitolaga register Dauduna Lariba local contractors Singdana Kutsumal Pitok Pidre Haina All Manipur Hills and Plant Contractors Association na Fongdurakli. Amarom the state asida Lariba National Highway Sing the Suriba Thavak Sing Jahi Ohum Gimamang the NHIDCL na Sukibana Maram Orga state asigi contractors Sing National Highway Sing the Thavak Subangamdre. State ki contractors Sing na highway the Thavak Suringai quality lane Thavak Subangamlambi. Adubo mapalamdagi lakpa company singna paikibadagi National Highway Sing quality yaudana thavak suba matam sangna thavak subana lambi kaya chatpa yadana leire haiki January 23 da loi gedong da ba hajibong machi kaim lengde number 1 adagi number 2 da phal jiri lambi section 15 km 33 km siju schedule se sina 13 December 22 da loi gedong da ba siju loi ngamde tera khitang haida badagi lambian chatpa yadre gari macha chatpa yadre complain na siju arobine lam henjel lege hendo ega semang ngamiga ngamdega aduna tor tor do number 3 da 19/5/2023 da loi gedong da loi gedong period me am je moi am ta loi de moi na tawri sina kamai to kida wow darsil lawra matungda machinery second hand mayam busilla ani adi thabak subogi compensation PPD na somda chayet na ringe da mogi machinery gi charge kari kari che lawde damne na moi bill sar sar ga lawthoi aba si mai tei misam to bordi amazunga yo loin tongna kari adu company to kanda akhoi am ta ngam de ngam da do nga sidi akhoi Manipur Hill and Plain Contractor Association na lala langjin khitang phangmadagi puthoga ngangjabani ngangjari se moibo khoina hunmanate thabak lawbiyo thabak to phajana losenbiyo matam chan subiyo adagi akhogi Manipur gi achawa sang phamnai ba engineer mayam jo khoina request tawjari local contractor singdadi adu ga da ga na pahai da hajille adu gi mahota akhoi de yengbiba ya ba khitang yengbiraga akhoi ju semgaladi samjamna ha da akhoi nau bikram ji ma ha na kesu ma ju crorepati oirak panate ai haji ko thabak to surga maga semgalaga adum oire isinga hajikti ma ju company mapangi achong moduga thengna bamak natresu adum maitei misa moina puthokda adum yare na ko ngasi mogi NSID channel loriba thabak jingje mogi thabak jingje tasengmadi moi wawoda piji land acquisition area ji loira matungna pigadabane adu moidi madu process puna makalaga area ji loidringai da moidi wawoda han bithoi wawoda pira thabje suya dramnina moi machinery myam ji hiring charges state government ki talaga hujile labi di semda bida moi machinery myam ki hiring charges je sidi moina bill sa government thagala paisa ju low leireba ngasi MSF Kaksing district team ama chatuna khudong chadaba kaya mayok nare haiba pau ama fangbadagi
Kaksin Khunau Umathel Primary School da chatuna yengsinba matamda sadra chama marifu hena lairamki asugumba mahailoi sang amabu asugumba fibam sida hanna yengbidana thambiba haibasi MSF na taraina laude mahailoi sang asigi awat apa lairiba pumnamak athuba matamda Kaksin JEO amadi concern AI na khudakta ngasimak mityeng sangbiduna nongsing churakpadasu jinga sing hobana class tawada mahairoi singda khudong chadaba mayuk nariba asi athuba matamda kokhanbiyu amadi semjin biyu haina MSF Kaksin District Committee gi maikidagi mari lenaba Education Department ki puning jingsilakli hariba singasi thabakta ontok piraktaba tarabadi school asigi oja singa khusam naduna akanba khongjang changsilagani haina su fongdurakli Kaksin Manipur Student Federation MSF na lejeriba si Kaksin Khunau Umathel Primary School dani high school si mamang chahi de horakana ko government da school jil leriba kanisala sing si akoi na government da johana officer grabani pisigriba tu matik chau pum phangdaba na si school gi oda sing amadi satra sing awa ka ron na si nongle nusit amadi awa ka mang mayon na si lejeri high school si hoje si asuki matik kham choe awa pa na awa pa na pik thale high school si bo si phaba government na matik chau pa komati matik chau thabak sing tobirak ta na hoje library ba si akoi Manipur Student Federation MSF ki makai amadi ojasing amadi satrasi makai de asumatik pen phulak chari karigumba athu matamda government matik chaba amadi awapa school gilari awapa sing asi athu matamda midam bidak taba targadi Manipur Student Federation MSF na school ki ojasing amadi satrasi punjala kanda akan bukungan kya chingin jaragan ngasi ayu pung 8:19 second yankhani thoi chatma madamda Ukhrul da epicenter oiduna magnitude 3.3 oiba mayai oiraf oiba yua hakre haina National Center for Seismology report amana fongdorakli yua hakiba adugi epicenter adu latitude na awangda 25.19 longitude na nongpok da 94.31 amadi masigi depth na kilometer kuntrani hariba mafamasi Manipur gi district ama oriba Ukhrul da tai yua hakiba adu da asok apangi paudi leiti hari Laisang tem mangisana maitaina iba mihat minai lakta iraicha sing haina mingthonba wari machagi lairik amangasi TMN Producer Society na sanjana haunabi matung inna fongkre lairik asigi aiba masana fongdurakpada kumza lisangamaga jamapan humfudra ni thoidagina lisangani kunmari fawba Manipur da thokliba thodok wathok singda yumfam oijuna kawkhraba amadi kawkhidawriba Iramdam asigi thaudok kayada micham kayagi punsi khangu thakta pikhamna khibata natana lengakpa sarkar gi thaumi sing khangu thakta mangkiba asi kanana su singtha nabidana adumak amambagi fizangna khumjinki matam gi thokiba thaudok kaya khumjinduna thanambabu ngasidi aiba singna larik kaya puthokchuna miyamda khanganbagi pandamda ngasigi larik asi puthokpani haiki 1972 dagina up to 2024 bhausi manungda sifaina hakhiba akoi masen hanagiba mayam singado madu record mayam singidu collection tawrga adu mayam da highlight tawbali aduga matungda amana sigumase thoktanaba haidana madu gi tonga ton hiram kya da yawrabani madu like to nainaraga mayam adum makhatana debiro tobudadi labdabase ja tangdu leitaba lappi se da harmony por matungda asiana thoktanaba gi dawdu puthukada Manipur gi luchingba Chief Minister and Birenbu social media da honduna ngangbagi mahutta ekhoi masel amatta oina punsillaga hauzik tha taramari helaklaba irang ase loishin minana ba punna hona minasi haina BJP khunrakpam mandal gi president Moirangthem Devaratana fongdurakle Wafam asingasi Manipur Press Club ki thangjung hall da pangthokiba pau ki mifam amada fongdokibani mahakna makha taraduna hai government na niyom kaina changsilakpa mitop singna reserve forest area gi manungda leiba umang wamang koktoktuna popi thaba thingluba war on drugs changsilubadagi kuki singna makoigi apambagi mayokta lepi haibagi damak lan asi haurakibani mahakna makha taraduna hai lan asi thengnabada ajawa thodang loriba CSO sing amadi merapabi ima sing punsinduna pandam amagi makhada changsin minaraga amatta oiba firef ama lepminnaba mathau tai haina fongdoki
ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯔꯤꯛ 6 ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯐꯨꯔꯨꯞ ꯃꯔꯨꯑꯣꯏꯅ ꯀꯤ ꯍꯥꯏꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟ ꯑꯁꯤꯗ ꯆꯥꯎꯔꯥꯛꯅ ꯌꯥꯝꯗ꯭ꯔꯕꯗ ꯌꯨꯝ 60,000ꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯇꯅ ꯂꯩꯐꯝ ꯂꯩꯇꯗꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯟꯖꯦꯟꯅꯗꯅ ꯑꯩꯈꯣꯏ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤ ꯑꯗꯨꯒ ꯃꯤꯑꯣꯏ 2,000ꯒꯤ ꯃꯊꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯤꯑꯣꯏ 200ꯒꯤ ꯃꯊꯛꯇ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯊꯤꯡꯂꯨꯕ ꯑꯗꯨꯒ NRC ꯆꯠꯅꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒ ꯁꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯨꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯇꯣꯉꯥꯟꯕ ꯃꯣꯏ ꯄꯣꯄꯤ ꯊꯥꯕ ꯊꯤꯡꯉꯨꯕ ꯑꯁꯤꯗꯒꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯊꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯟ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯗꯨꯒ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅꯁꯨ ꯑꯃꯒ ꯍꯨꯟꯅꯕ ꯑꯗꯨꯒ CSOꯁꯤꯡ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅꯁꯨ ꯑꯃꯒ ꯇꯣꯉꯥꯟꯅ ꯂꯝꯕꯤꯗ ꯆꯠꯅꯗꯅ ꯑꯃꯒ ꯍꯨꯟꯅꯗꯅ ꯄꯥꯟꯗꯝ ꯑꯩꯈꯣꯏ ꯐꯤꯔꯦꯞꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯒꯤ ꯃꯥꯡꯁꯜꯂꯛꯄ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯟꯗꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯑꯩꯈꯣꯏ ꯌꯦꯜꯍꯧꯃꯤꯁꯤ ꯀꯟꯖꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯂꯥꯟ ꯊꯦꯡꯅꯕꯗ ꯌꯥꯎꯕꯤꯔꯤꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕ CSOꯁꯤꯡ ꯏꯃꯥ ꯏꯕꯦꯜꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝꯅ